Hamas ka soknariba lan tha kaya changgadabagi mawong lakpada Israel Army Chief na section wafam thamlakre haujik Hamas ki mathakta Israel na chathariba lanfam ase tha kaya ama changkhigadabagi mawong lakpada Israel gi Army Chief na maki army singda akanba section wafam phongdokre ha ire Army Chief asina maki lanmi singda Gaza Strip ta akanba khongthang lakhutuna landa chathanaba taksinkhre ha ire haujik phawbada micham miyam punna lising kun gi mathakta hat khibagi report laikhravane Tanja asida makoina lauksiliba Gaza ge territory manungda angakpa mawongda miwat minai chathabagi thokdok thokliba sida malemgi leba kayadagi asigumba hingsagi thokdoksing amade humanitarian crisis sing lepnanaba khwalau kaya lauragliba ne Tanja asida Iran na bek tawba lup kaya amasu naitom taraba Hamas singi damak lepa laitana mateng pangsinbadagi regional conflict asi hena pakthok chawthorogliba ne ngahan leibak pokpa numitasu Red Sea da lakpa United States ki jahasing Yemen ge Houthi rebel sing na attack sathaduna amanga ta thogan bagi report su pirakhrabane Tanja asida Israel gi lusing basing na America da hojik Hamas ki mathakta sathariba landa asida Hamas sing butumna mangandriba fawba mateng pangluna ba haijarakre natrabadi lanasi thuna loisin bangam loidabagi mawongda lakle haina Israel gi Army Chief Ferzi Halebi na phongdorokre sathariba lanasi gi pandam phangna bahona bai basi yamna tangai fadaba mane adum moinamak pandam masi fangbadi araiba nate haina ngahan ahing Halevi na piba paujel amada Israel miyam da phongdokre maramaduna Hamas singbu loisinan bagi damak sathariba lanasi tha khara amaga changbagi oithokpa leiri haire October 3 Israel singi mathakta Hamas singna akanba landa sathaduna mioi kaya hat khiba made kaya amana hostage oina fazin khibagi laman khumbo oina Israel gi maikaidagi Gaza da bom gi nong suhanduna lakhibane IDF ki round campaign da haujik phawbada Gaza da mioi lising kun chamapan tara manga yaukhre makhoi gi manung da nupi amadi angang sing na masing hena yauri haina Hamas na run tawba Gaza gi health ministry gi maikhe dagi khwaidagi noba report oina phongdorokre Israel lanmi na Gaza lausin khraba matung da mafam asigi mioi million 2.4 rom ising chinjak thaw amadi hidak langthak phangdabagi khamtheng na awaba mayok na re haire